Indian Colonialism Resist Day 2026 Mayang Laanmeesing Kangleichasinggidi Jom ga Paangkakni Haina Lona THINGKHRABA PREPAK ki MAIKEIDAGI PHONGDORAKLI Loop asigi charge the Affairs Publicity and Propaganda Laibak ngakpa luang na khudek pi duna thadorakpa cherol amada loilam sandokpada haleng malai traba India ki mathong huktaba Indian Occupational Force IOF singna chahili sangsina iramdam kanglaipa ki micham yambu black lokaya gi marumda nupi angang khaktana hatokpiba otpi neibiba nupi oibiki kai kumnaba manghan bikiba kaya amana mafam khagan kidaba amadi patchoi langjing da thokiba tamthiraba IOF ki saramchat ki lechat kaya adubu ningsing duna kumsing lisingani ga taramari dagi lepalaitana chathaduna lakliba Indian Colonialism Resist Day Tharom April ki tarik 13 loop asigi CHQ, GSQ, THQ, Transit Cape Sing Training Center Sing Amasung Atai Loisang Singda Tarahumdurak Suba Indian Colonialism Resist Day Tharom Pangthoki Numit Asida Pumna Magna IOF ki mayokta laiduna makoina tawkiba saramchat ki lichet kaya adubu amukhana Kangleipakta chatharaktanaba apun begi kholau lawminarasi haina apul tarokli loinana tarahumdorak suba Indian Colonialism Resist Day 2026 lakpasida Mayang Laanmeesing na chathakiba miwat minay kaya adu Kangleipakta amukhana tholaktanaba Mayang Laanmeesing ge mayokta aikhoi amatta oina khongpham jetna lepminaduna Mayang Laanmeesing dagi hankhro haiba apun begi kholau lawminaduna nimidang da mairagi khongchak chatpiyu haina chirol asina makha tari